to me, click. 보스 기에 You're never gonna make it. 어떻게 막 건드봐? 한갑이 망그러다. 뭐 코너 피하고 가냐? 한국 가면은 그럼 인상 사람 차 떠오르잖아. 잘라봐. 준비 중이다. 우리 동물이 말하면서 나는 거지 나가 개원시. 그만 나 여기 다 먹는다 맞아. 부엌 봐. 조금만 빨리 작은 파이 좀 잘라봐 맞아. 너는 나한테 지기심에 해. 많이 다른 거 집어 가자 먹는데 꼭지 아직 꼭지. 하자 돼 아직 꼭지. 좀 잘라봐. 안 그러네. 야야 네 타자 되다. 백听我猜，我猜，千万一听中大青春马上，重新进入广场去我操，成了我的头脑轻轻演出场了，轻轻换啊，天场我，听轻轻换天，重新场我，一个，唐新风可今天看，你听我不听我就碰起爆啊！当心，没事的。아도 왜 네 방금만에 가다. 다소, 마시는 못 가나. 이사도 못 가거든. 마시. 헤이, 벌써 봐. 깨도 입어. Tamo Krishna, ngasidi, aigi, amatang. 짱짱 라오바 옴봄 따바 amatang di pangan miyuk kay daw bagay tamang Krishna nanay ay na itay maradada migyang chukyang hek ay siyang sereroy Prabhu kripa ni kripa Pasay. Hello. May taysanu. Wow. My name is Lapis. Ngapigano. Jaga please. Hi buddy. Nung si Matum. Tôi xoay gì biết mà mi nó u la cả nó sumai to na bro. Sa roi vita e. Nambito udro nang bo. 야이니 마, 양판세 이미 흰자비 낭보 이마. 시디 모디기 마슈누 피닌 낭나 호렌 윰타 야우파타 노이 푸푸도 मणिपुर लाग लान चेमत लोशन बियोना हायुको खरा तंबियुको नोय पुपुनिको नोय पय मोदी की मछुनुपी सोमतो येंगो नमाय तो ग्यान ताइको आइना हारिसे होरे नंगना युम यौपका नोय की पुपु मोदी दो मणिपुर लाग लानची लोशनलु न हाइदई मणिपुर की न खरा तंबियुको तमुको 시동 비디오제 거기 플레이어 카네기 거기 뭐니 골 쿠션도 비로 어디 꼬바마 땅이냐 누나 뭐니 골 쿠션 같은 아두에 거기 땅이 볼까 아 메네 메시기네 볼까 앙카라 메시 골 키나 엠바페기 바페 골 키나 할란기
하란 고 시나 네마르기 네마 파이 스모크 네마이디 시나 론도기 크리스티아노 고 ꯃꯌꯥꯝ ꯅꯨꯄꯤ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯥꯎꯒꯟꯗꯕꯀꯣ ꯏꯪ ꯇꯞꯅ ꯂꯩꯔꯤꯉꯩꯗꯤ ꯅꯨꯄꯤ ꯍꯥꯏꯁꯦ ꯈꯤꯇꯪ ꯃꯤꯅꯁꯨ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯕ ꯃꯃꯥ ꯚꯤꯗꯤꯑꯣ ꯇꯧꯔꯦ ꯍꯥꯏꯌꯨ ꯆꯣ ꯚꯤꯗꯤꯑꯣ ꯇꯧꯔꯦ ꯍꯥꯏꯌꯨ ꯑꯗꯨꯅꯤ 2,000 years later. ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏ ꯑꯣꯏ ꯃꯅꯥ ꯈꯣꯏ ꯚꯤꯗꯤꯑꯣꯅꯤꯅꯦ ꯇꯧꯔꯤꯁꯦ ꯊꯕꯛ ꯇꯧꯖꯔꯦ ꯀꯔꯤ ꯊꯕꯛ ꯇꯧꯔꯦ ꯀꯃꯥꯏꯅ ꯄꯥꯈꯤꯗꯣꯏꯅꯣ ꯊꯥꯒꯤꯗꯣ ꯀꯌꯥ ꯊꯥꯒꯦꯕ ꯑꯩꯗꯤꯅꯦ ꯈꯣꯡꯕꯥꯟ ꯀꯣꯠꯂꯤ ꯋꯥꯏ ꯁꯤꯠꯂꯤ ꯂꯝꯄꯥꯛ ꯁꯦꯝꯃꯤ ꯇꯣꯔꯕꯥꯟ ꯊꯣꯜꯂꯤ ꯎ ꯊꯥꯏ ꯑꯗꯨꯗꯤ ꯏꯁꯇꯤꯌꯣꯔ ꯏꯁꯇꯤꯗ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯍꯥꯏꯔꯣꯕ ꯁꯦ ꯌꯦꯡꯁꯤ ꯁꯦ ꯃꯁꯤꯒꯤ ꯁꯥꯔꯚꯤꯁ ꯀꯥ One eternity later. सब क्या देखना पड़ रहा है अच्छा है मैं अंधा हूँ 이봉아 이가 싸나 좀 비대야들이 이문김이니 이문김이 호이 양반 낫게다 시안이시 빽타네 하비로 마칸도 이가 보고라도 기타 나오게 해봐 빨리 꺼내들이 보고라도 기타 하비로 기타 좀 만들어 ꯑꯗꯨꯃꯥꯏꯅ ꯃꯔꯝꯗꯨ ꯃꯣꯛꯑꯗꯤ ꯏꯄꯥꯅ ꯅꯈꯣꯏꯕꯨ ꯀꯩꯗꯧꯕꯩ ꯅꯨꯡꯁꯤꯔꯣꯏꯗꯣꯔꯤꯅꯣ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜ ꯉꯥꯛꯇꯅꯤꯅꯦ ꯍꯣ ꯇꯩꯌꯨ ꯃꯀꯣꯏ ꯃꯥꯟꯅꯅ ꯆꯦ ꯍꯣ ꯑꯁꯣꯝꯁꯨ ꯌꯧꯁꯜꯂꯨ ꯃꯤ ꯄꯨꯔꯅꯤꯃꯥ ꯊꯥ ꯃꯥꯜꯍꯜꯂꯨ One eternity later. ꯇꯪꯈꯥꯏ ꯁꯨꯕ ꯃꯁꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯥꯏ ꯅꯨꯄꯤꯒꯤ ꯐꯅꯦꯛꯁꯤ ꯁꯦꯠꯆꯜꯂꯕ ꯃꯇꯨꯡ ꯃꯍꯨꯠꯁꯤ ꯅꯨꯡꯉꯥꯏꯇꯦ ꯂꯩꯔꯝꯃꯦꯅꯦ ꯃꯁꯤ 그나마 콩을 깐나 남들이지 그러니 뭔 뜻이나 ai nông mang kha nang ba bai kok ti som da lai ne baba pani da ne camera se le oh preng hay na as basta siya ko gumiyaman ro imana bini kanano sina anobira khamit ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯕꯖꯥꯔꯗ ꯍꯦꯛ ꯇꯝꯅꯩ ꯍꯥꯏꯁꯦ sir madam tamnaribase akhoi natiye ꯑꯗꯨꯗꯤ ꯀꯅꯥꯅꯣ haina honi yu ngawbasing amsu policing sine ꯍꯥꯏꯗꯨꯃ ꯂꯩ ꯃꯣꯏꯁꯤꯡꯁꯦ ꯂꯣꯏ ꯍꯧꯒꯠꯂꯛꯑꯣ is hoi la'o ke wakta la'o mayam hojik akoi store da sikpi no bulai ko man batman gi fanjing na order to biram bodu hojik yorok pada ngairi adu lakiro yarani angang jing sanana bi hoi aduma haikno akhoi je thijer june muni jing di phajabne khabo अच्छा 용sak 사바 하이브로 ओ सिपाही भएर किन केटीहरूलाई त्यसरी जिस्काउनुहुन्छ 이소피 아도남 TV 용sak 두부 까나나 사기 거의 신하고 자이시 그나나 하는 거다게네 야라 쿠란 합니다 ꯄꯥꯕꯨꯡ ꯀ꯭ꯋꯥꯁꯤ ꯂꯩꯔꯦ 저 아이씨 마야 복부 만ung 돈 해다나 이마나 파와 돈뭐 거리나 자이 암얌서데 안만 돌고네 अदो युम्न गादी पार्बन के साने जतना इजरी पोनीदा सब क्या देखना पड़ रहा है अच्छा है मैं अंधा हूँ 저시다 안 논도그래네 도리지 소원의 팀이 이무리 아들이 말이 구라 얘라 구라디 꼬는 겁니다 제이 바나 제브로 민고도 깨는 거 있고 오에 세이 군구드라 할랑구드라 바나가도 동아래 자팔 와르 강고브로 구라 다다 이리 강제되네 다다는 뽀뽀 하는거니나 와리로 다다네 디디 틀리로네 아스카데다 아이 거기 구라가 아이가 뽀뽀기네
속티도 빼드래 왜 구라고 하는 소음 하기다 ꯑꯩꯈꯣꯏ ꯁꯣꯝꯁꯤ ꯑꯩꯈꯣꯏ ꯊꯣꯏꯅ ꯍꯜꯂꯝꯕ ꯃꯥꯜꯂꯤꯀꯣ ꯅꯍꯥꯟꯤꯀꯣ ꯅꯥꯔꯤꯌꯦ ꯀꯩꯅꯣ ꯐꯣꯟ ꯑꯃ ꯇꯥꯔꯤꯅꯦꯍꯦ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯐꯖꯔꯦꯍꯦ ꯗꯥꯎꯁꯦ ꯃꯣꯏꯒꯤ 1 eternity later. 메시니네. 메시 देखो याद है. 메시 폰. ꯀꯔꯝꯕ ꯃꯧꯅꯣ ꯃꯁꯥꯒꯤ ꯅꯨꯄꯥ ꯂꯩꯅ ꯂꯩꯅ ꯆꯦꯜꯂꯤꯗꯨꯕꯣ ꯃꯇꯝꯁꯦ ꯄꯨꯔꯥ ꯂꯣꯏꯔꯕꯅꯤ ꯍꯥꯏꯔꯤꯕ ꯅꯪꯗ ꯊꯝꯃꯣ ꯁꯦꯡꯉꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕꯒ ꯍꯩꯖꯗꯦꯗ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯃꯤ ꯅꯣꯛꯅꯔ ꯀꯩꯗꯧꯗꯣꯏꯅꯣ ꯏꯁꯥ ꯏꯁꯥ ꯅꯨꯄꯤ ꯍꯥꯟꯅ ꯁꯦꯟꯅꯒꯗꯕꯅꯤ A few moments later. ꯑꯗꯨ ꯇꯥꯃꯣ ꯑꯩ ꯍꯟꯗꯛꯇꯤ ꯁꯅꯥ ꯑꯆꯧꯕ ꯑꯝꯇ ꯁꯥꯕꯤꯌꯨ ꯅꯪꯕꯨ ꯁꯥꯈꯤꯕ ꯀꯨꯏꯗ꯭ꯔꯤꯗꯥꯏꯅꯦ ꯗꯥꯀꯣꯔꯣ ꯅꯪꯁꯤ ꯌꯥꯝ ꯂꯤꯛꯏ ꯀꯔꯤ ꯗꯥꯀꯣꯔꯣꯗꯤ ꯀꯅꯥ ꯑꯩ ꯃꯤꯡ ꯀꯣꯔꯣ ꯀꯧꯕ꯭ꯔꯥ ꯁꯣꯏꯈꯤꯕꯅꯤ ꯗꯥꯃꯥꯂꯦꯝ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯪ ꯍꯟꯗꯛꯇꯤ ꯃꯑꯣꯡ ꯃꯩꯇꯧ ꯇꯧꯏꯀꯣ ꯄꯥꯗ ꯍꯣꯔꯦꯟ ꯍꯥꯏꯗꯣꯏꯗꯣ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯔꯣ ꯍꯦꯛ ꯍꯥꯏꯗ꯭ꯔꯕ ꯄꯥꯕ ꯊꯥꯖꯤꯜꯂꯒ ꯈꯪꯉꯨ ꯅꯪ ꯍꯥꯏꯔꯣ ꯀꯩꯅꯣ ꯍꯥꯏꯔꯣꯕ ꯑꯩ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯣ ꯅꯪꯅ ꯄꯄꯥ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯅꯪꯅ ꯐꯦꯁꯕꯨꯛꯇ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯇꯨꯃꯤꯟꯅ ꯃꯦꯁꯦꯖ ꯊꯥꯅꯩꯗꯣ ꯑꯩ ꯂꯣꯏ ꯄꯥꯊꯣꯛꯑꯝꯅꯤ ꯈꯪꯕ꯭ꯔꯥ ꯍꯣꯔꯦꯟ ꯄꯄꯥꯗ ꯍꯥꯏꯗꯣꯛꯀꯦ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ Electric yamna kanaba machaknine nabladi sidanna sumtuk tokloi ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ kanano kaura iduna ꯏꯁꯧ ꯌꯥꯝ ꯂꯥꯡꯕ ꯅꯨꯄꯥꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤꯀꯣ ꯃꯣꯏꯅ ꯁꯥꯎꯔꯗꯤ ꯏꯁꯧ ꯂꯥꯡꯉꯗꯤ ꯆꯠꯂꯣ ꯑꯥꯗ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯔꯗꯧꯅꯤ ꯀꯥꯏꯅ ꯍꯥꯏꯕꯅꯤ ꯂꯩꯁꯥꯕꯤꯁꯤꯡ ꯏꯁꯧ ꯂꯥꯡꯕ ꯅꯨꯄꯥ ꯊꯤꯖꯧ ꯑꯇꯩꯁꯤꯡꯗꯨꯗꯤꯅꯦ ꯇꯧꯁꯤꯟꯅꯔꯤꯕ ꯏꯁꯧ ꯂꯥꯡꯕ ꯅꯨꯄꯥ ꯑꯃꯨꯛ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯂꯩꯇꯕꯅꯤꯀꯣ ꯏꯃꯨꯡꯗꯒ ꯆꯪꯒꯦꯒ ꯇꯧꯏꯅꯦ ꯀꯩꯅꯣꯅꯦ ꯀꯩ ꯊꯣꯛꯑꯦꯅ ꯉꯥꯎꯁꯤꯜꯂꯤꯅꯣ ꯁꯤꯕꯣ 아줌마만 도비치고 끝나노 저는 비니 가다 그다이 내 와노다 아주 뒷거리 우리 애기 한번 땅아래 왜 비네 ꯔꯤꯛꯁꯣ ꯑꯁꯤꯗ ꯎꯔꯤꯕ ꯀꯥꯔꯁꯦ ꯑꯁꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯈꯥꯝꯃꯨꯀꯣ ꯀꯩꯒꯤꯅꯣ ꯁ꯭ꯋꯥꯏꯗ ꯈꯝꯍꯟꯗꯣꯏꯁꯤꯕꯣ ꯐꯣꯟ ꯃꯃꯥꯡꯗ ꯈꯝꯍꯟꯕ ꯌꯥꯗ꯭ꯔꯣ ꯇꯨꯃꯤꯟ ꯂꯩꯌꯣ ꯅꯪ ꯈꯪꯄꯣꯠꯇꯦ ꯃꯤꯅ ꯔꯤꯛꯁꯣꯗ ꯂꯥꯛꯄ ꯎꯈ꯭ꯔꯒ ꯏꯕꯥꯅꯤꯁꯦ ꯎꯁꯤꯠꯂꯣꯏꯌꯦ ꯁꯛꯁꯤꯒ ꯅꯪ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯑꯩ ꯅꯪ ꯄꯥꯝꯃꯤꯅꯦ ꯏꯕꯦꯝꯃ ꯑꯩ ꯉꯥꯎꯕ꯭ꯔꯥ ꯍꯣꯏ ꯑꯩ ꯉꯥꯎꯔꯗꯤ ꯑꯩ ꯅꯪꯒꯤ ꯅꯇꯨꯡ ꯀꯣꯏꯅ ꯏꯅꯒꯗ꯭ꯔꯥ ꯅꯪꯁꯤ ꯅꯁꯛ ꯐꯖꯩꯅ ꯏꯅꯔꯤꯅꯤ ꯈꯪꯕ ꯅꯪ ꯊꯤꯔꯝꯃꯗꯤ ꯏꯅꯒꯗ꯭ꯔꯣ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯉꯣꯟ ꯅꯌꯨꯝꯗ ꯅꯆꯦꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ ꯏꯆꯜ ꯏꯆꯦ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯣ ꯃꯣꯏꯗꯨꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯏꯅꯔꯨꯗꯣꯏꯅꯣ ꯅꯨꯄꯥꯁꯤꯕ ꯀ꯭ꯔꯦꯛ ꯁꯨꯖꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯈꯔ ꯀ꯭ꯔꯦꯛ ꯁꯨꯕ꯭ꯔꯣ ꯅꯪꯕꯨ ꯑꯩꯕꯨ ꯀ꯭ꯔꯦꯛ ꯁꯨ ꯃꯥꯅꯦ ꯀꯥꯏꯅ ꯍꯣꯏ ꯀ꯭ꯔꯦꯛ ꯁꯨꯔꯗꯤ ꯉꯥꯎꯔꯤꯗꯤ ꯅꯪꯅꯤꯅꯦ ꯉꯥꯎꯔꯤꯗꯤ ꯅꯪꯅꯦꯕ ꯂꯩꯁꯥꯕꯤꯒꯤ ꯃꯇꯨꯡꯗ ꯄꯥꯈꯪꯅ ꯏꯅꯗꯅ ꯑꯩꯕꯨ ꯁꯟꯒꯤ ꯃꯇꯨꯡ ꯏꯅꯔꯨꯒꯗ꯭ꯔꯣ ꯏꯔꯣꯏꯒꯤ ꯃꯇꯨꯡ ꯑꯩꯕꯨ ꯍꯨꯏꯒꯤ ꯃꯇꯨꯡ ꯏꯅꯔꯨꯒꯗ꯭ꯔꯣ ꯅꯠꯇꯦ ꯅꯪ ꯍꯥꯏꯁꯦ ꯑꯩꯕꯨ ꯍꯥꯃꯦꯡꯒꯤ ꯃꯇꯨꯡ 이너루자 ꯅꯪ ꯍꯥꯏꯁꯤꯅꯗꯤ ꯂꯩꯁꯥꯕꯤꯁꯤꯗꯤ ꯄꯥꯈꯪꯅ 이나ꯒꯗ 어이래 어디만에 사는 게 안다나 나는 되는 거 아니잖아 이나거든요 ለሻቢሽ ፓክነ 이나거든요 강아봐 ꯑꯗꯨ ꯑꯣꯏꯔꯒ ꯅꯪ ꯅꯠꯇꯕ ꯅꯃꯥꯟꯅꯕ ꯃꯁꯛ ꯈꯤꯇꯪ ꯐꯖꯕ ꯑꯃ ꯄꯣꯔꯛꯑꯣꯗꯅ 그리 ꯍꯜꯂꯣ ꯍꯥ ꯅꯪꯒꯤꯗꯨꯕꯨ ꯀꯌꯥꯝ ꯆꯥꯎꯖꯔꯒꯦ ꯄꯣꯠꯇꯨꯕꯨ ꯀꯌꯥꯝ ꯁꯥꯡꯖꯔꯒꯦꯅꯦ ꯁꯤꯂꯥ ꯇꯧꯔꯤꯁꯤꯔꯃꯨꯅꯦ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯒꯂꯤꯗꯨ ꯀꯗꯣꯝꯗꯅꯣ ꯍꯥ ꯀꯔꯝꯕ ꯒꯂꯤꯗꯅꯣ ꯍꯥꯏꯕ ꯕꯦꯝꯃ ꯑꯩꯒꯤ ꯄꯣꯠꯁꯦ ꯑꯝꯇ ꯌꯦꯡꯉꯝꯃꯨ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯊꯕꯛ ꯑꯝꯇꯪ ꯆꯠꯂꯨꯒꯦ ꯍꯣꯏ ꯍꯣꯏ ꯌꯦꯡꯉꯝꯒꯦ 에이 잠깐 쉬자 기름을 봐 너와 있는 삐야 살짝 추워 이거 뭐야 이거 뭐야